अहानबदा मरुब पाउ थमजरी मणिपुर संगाई फेस्टिवल लिसिंगनि तारानिपान पुनिंग हुनिंगाई ओइरबा मखल मथेलगी थौरम parengga लोइनाना लोइशिन्खरे तरा मंगा सुबा फाइनेंस कमीशन स्टेट असigi leingakta angamba mateng piragani haina कमीशन असigi चेयरमैन NK singna thajaba pikhre amadi Sakhangdaba khutlai paiba singna selgi demand da meeoi ahum kidnap toukhre Kurumjari Times of Manipur News yengbiriba punongpu kumanthem gentle na taram nokjari hojik miyam da paw santokna pijari Numit tarani satharakba Manipur Sangai Festival lisingani taranipan tongan ba nat ki kumhai kya galoinena ngasi loishinkhre Act is policy lakpa galoinena tourism infrastructure haina fagat hanba tangai fade haina Manipur gi governor Nazma Haptulana phongdokhre Manipur Sarkar gi tourism department mapung oina sinduna pangthokpa Manipur Sangai Festival lisingani taranipan loishinbagi thoram mapung oina Bhagyachandra open air theater bota pangthokhe thoram maduda Manipur gi chief minister N Birensu saruk yakhe Governor Nazma Haptulana haikibada festival asina lamdam sigi mahusagi phajaba kya malemda masak takpa ngamle numit tarani gi festival asina mapal gi tourist kya gi puning chingchin basu ngambata natana lamdam sigi handloom amadi handicraft ki top masak su ohanba ngamkhre Tourism infrastructure hena fagatnava central government da aikhoina taksin batangai fade aikhoi gi leijariba tourism potential asi hena miyam da khanghanaba multimedia campaign to batangai fade haiki mai pakna pangthokiba festival asida foreign dignitaries yauna meeoi kya saruk yaba lakpa asi mai pakpagi asoba khudam amani tungdasu asidagi hena mai pakna pangthokpa ngamba oisano haiki The Sangai Festival is a calendar event organized by the state government every year from 21st to 30th November to promote tourism in the state. The festival is a significant step to boost the tourists and to make Manipur a popular tourist destination. Manipur has a rich legacy of age-old traditions and culture, and they are the pride of our people. The festival provides an opportunity to showcase various aspects of our rich tradition and culture, besides promoting our handloom and handicraft products and place immense natural beauty. Manipur is undoubtedly a beautiful state with a huge potential to satisfy every tourist palate for nature. When we speak of the serene beauty of the Loktal, we can also speak of the resplendent beauty of the Siroli Hill in the same breath. A number of places in the hill district of the state can be developed into popular hill stations. Now, under the Act East policy, ardently persuaded by the central government and the state government alike, steady increase in the tourism infrastructure. Thouram maduda saruk yakiba Chief Minister N Birena miyamgi achoba matenga loinana numit tarani chupna pangthokpa Manipur Sangai Festival lisingani taranipan mai pakna pangthokpa ngambani maroina chingi ichin inau singna saruk yaba cultural item kaya utpa ngambasi sarkar asina penba oi festival asida Thailand gi princess lakpiramba US ambassador to India saruk yabiramba Myanmar gi Saigang region gi chief minister lakpiramba yauna mapal gi meeoi kya saruk yabiramba asi asuki matik nungaiba apenba poi iramdamasi ngasi mapal gi meeoi kya na lakningba yengningba phorokpa simak tourist center ama oirakle haiba takle numit tarani pangtholiba Sangai festival asi khara sangmanbra haina khalli masi sarkar asina yauriba cabinet minister sing MLA sing yauna punna khanaduna matam khara tension ba yabra haibadu review toge haina khalli Juko Valley da trekking chatkiba meeoi khara fajin kibadu Nagaland gi chief minister ga wari sanare thadorok lagani haibagi thajaba pirakle sarkar asina tongan ba festival kya silibasi aremada sinbanate mateng miyang kya da sinbani lamdam gi miyambu economic growth laina ba honabani festival asina state asigi sanmilon fagat hanbada mateng oiragani nakalamaromda numit kharani asida tongan ba mafam sinda Sakhangdaba jibana yumda yokpa sa usek halamba thodok asida government asina tumina leishinde yamna kupna yengshili police station khuding forest department amadi atai mari leinaba khuding da high alert lehenkhre hairi municipal commissioner hujik mafam khara da station mafam khara da
ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯔꯤꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯁꯥꯅꯤ ꯍꯥꯏ ꯀꯔꯤꯅꯤ ꯍꯥꯏ ꯇꯧꯔꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯗ ꯃꯌꯥꯝ ꯏꯀꯥꯏꯅꯕ ꯌꯥꯕ ꯄꯣꯠ ꯉꯥꯅꯨ ꯍꯥꯠꯂꯝꯕꯒꯤ ꯑꯗꯒꯤ ꯀꯩ ꯍꯥꯠꯂꯝꯕꯒꯤ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯗꯨꯒ ꯐꯣꯔꯦꯁꯀꯤ ऑफिशियल लेरिबा पुनमक एक रिलेटेड सिंह कोई हाई अलर्ट और कांदा मधुगी what actually happening करी करवाई तो बुनाई को मधु देखो एक गवर्नमेंट की साइट की सेक्शन थौराम लोकल चले तो मयाम नशु यामना थागत को पाखत को की मोह मतलब बता करी नो है तो actually करी तो भी है तो हम इधर को पॉलिसी हाई बिसी ये हाई जगह मयाम ना सपोर्ट मैम की कॉपरेशन भी लगा साउ प्रभा संगाई फेस्टिवल से मैम ने आगे की लाखों मैम से उस सिर्फ पूरा चौबीस इंटरनेशनल के लोगों को इधर ने किसी यहाँ खड़े हैं यहाँ एपिसोड भी रहे और बस मैम ने पांच की नहीं पांच लोग जब तक तब आकाय कोई तक तब थोड़ा चेंज हो गया तब ऐसे प्रजा से सपोर्ट नहीं कर रहे और जो मेरे आगे फ्रेंड्स मैम मेरे आगे सिंगना सिंगना आपका मुँह मरी मंगा से कुछ इंसेंटना कांग्रेस भी रखा था प्रजा सिंह इंटरेक्शन तो गिरी को मैं मेरी तमोई लगी गवर्नमेंट में आगे लगी हंडे न था सरी तो वापस प्रिले थंजर गई मैं अपनों कोई मणिपुर सरकार की कैबिनेट मिनिस्टर सिंह एमएलए सिंह चीफ सेक्रेटरी यावना सरकार की मकोक थोंबो ऑफिशियल क्यासु सरुक याखी फेस्टिवल असी माई पाकना पांगथोकना बहोनबदा मपुंगैना थौदांग याखिबा तोंगान डिपार्टमेंट की हेडसिंगदा चीफ होस्ट ओइकिबा चीफ मिनिस्टर एन बिरेना मेमेंटो सिंह पीदुना इकाई खुमलखि तुंगदा तोंगान कल्चरल आइटम क्यासु उठखि लोकताक पात नियम की वांगमदा युम साजिन बिबा तौबिगनु लम खोपसिन बिगनु हाइना फॉरेस्ट एंड एनवायरनमेंट मिनिस्टर टीएच श्यामकुमार ना फोंदोखरे वाफम असे ngasi kaibul lamjau da pangthokpa manipur sangai festival 2015 loishinbagi thoramda phongdokhibani minister श्यामकुमार ना makha ta na haiki miyam gi achoba matenga loinana sangai festival mapung fana pangthokpa ngambani sangai bu ningthi na ngak sen biba asimak yamna thaganingai ni sangai leirambana malem gi miyamna ekoi bu sakhangbiri amadi ikai khumnabiri atop lamdagi atop state dagi amadi isimi tuan le pak dagi makoi na ke culture mayama platform masida akoi pakom togula masibuna satok se manudi sumba sangai haibo state animals sum makhal asuna wani kaya da mayuruni le padumba wali mi amsu par sing wada nasidi nahuna riseni madudi laiba sangai ase Manipur ko le tan tharba yadraba sangai gi wali amadi sangai gi nungsiba amadi labda masigi nungsiba amadi atawba pumasakta laiba malem gi atai jaga da punta sima sama kala suna damne masda dera basina koi kudi maki izane koi kudi mustafu sinai masibara ne pithri to kan to ba lepak mayam Manipur bu masidi yam sting lemba amadi sala kota bada kaknatana are culture da amadi environment musibada namaki saw se musibada agi ninsi saw ba state amani hajna koi law han bato Forest Department amapung ina sinduna pangthokpa numit 10 ni satharakpa festival loishinbagi thoramadуда Thanga Kendra ge MLA su oiriba PDA ge chairman T Robindro Kumbi Kendra ge MLA S Bira Manipur Pollution Control Board ge chairman L Radhakishore amadi ke angami IFS na thoramapu oina saruk yakhi punna stall humudra romna saruk yakhi fa festival aduda tongan ba cultural item kya su miyam da utkhe PDA ge chairman su oiriba Thanga Kendra ge MLA T Robindro na handak pangtholiba sangai festival asida mapal gi meeoi kya saruk yaba lakpasina lamdam ase tourist ki mafam ama oire takpani Festival asina senthum gi phibam da sauna kanaba amadi pibangam lagani haikhe Manipur sibu
Pikhre tourist center tourist destination Ona Yamna thouram lobi Yamna Amsiki Bakuna Maki, my back part of the Adamato Mamma Hadisha. I say again, upon the Manipur line a cover than the Suha, Mounsali Pasabada, pick the Leraba, tourism the other possession labor. High was the tourism of the settlement of Monavakan, Halaganda, upon the younger Manipur City, Layaba, has been similar upon the younger Manipur City. Isang sitla ya ang matang kuina lain pergi lain lain sudah ba lain ba pergi yang awak yang sama saya si lo pakai apa apa yang akan lagi ba lewat sini dalam tourism cakap tourism di destinasi nama orang yang cakap nama haina tak lagi ba tu ba sangat kesal lama ni Pau gimaraktan aten babreng matang lojeri Break matung da mayam taram nokchari. Act is policy na lakpada Manipur ki senmilon fagat hana bahona bada taramanga suba finance commissioner state asigi leingak ta angamba mateng piragani haina commission asigi chairman NK singhana thajaba pikhre ngasi all secretariat ta pangthokiba pawgi mifam amada mahakna warol asi piradana hai Manipur gi numit ni gi khongchat asi yamna mai pakle haina lowi mahaka loinarakpa commission asigi member tarani thoina state asigi chief minister deputy chief minister atai cabinet minister singh Senior Official Chief Secretary Amadi State Finance Commission ki official sing unaduna state asigi chako thorang kya gi matang da su khana khre haire. But for instance, in the area of medical education, being able to have many more institutes for nurses training, given the fact that the paramedics are in short supply in India and in other parts of the world, in improving the quality of technical education, engineering institutes, so that the people from Manipur and the youth of Manipur does not have to travel long distances for securing education opportunities elsewhere. Third, I think in improving the overall matrix of its finances, moving away from an era of deposits in public accounts, making the accounting system more transparent, and aligning the fiscal deficit management trajectory with a manageable debt trajectory to bring the overall debt to state GDP within manageable limits within a time frame of, let us say, the next 5 years or so. In this context, the government of Manipur presented a detailed memorandum to the Finance Commission in which they have argued for three things. They have argued that for meeting the revenue deficit grant which they have projected in the pre-devolution, a certain sum has been projected by them. They have also sought assistance for the third tier and for the autonomous councils which did not receive any devolutions from the Finance Commission. They have also argued in favor that all the three tiers in the third tier, including the Zilla Parishad, should be given a reasonable amount of financial devolution in somewhat of a deviation with what the 14th Finance Commission had done. They have also submitted a list of 25 projects for state-specific funding and sought certain sums of money. The priority focus there needs to be, appears to be on improving infrastructure. Lamdam asigi mafam kayada yumda yokpa sayen kaya mabuk hogairaga halambagi thogdok karamna satharambano haiba khangdoknaba leingakna conversation thorang lokholabasu Sayan halambagi thogdok lepa leitri. Ngarang numidangsu Porompat Police Station gi manung chanba Chingmairong Kabui Khulda meeoi amana loiba nganu tara hena halamle. Amaromda Lamsang Police Station gi manung chanba Mayang Imphal Mayang Langjing Tamang dasu Yanau Masa Sanirom halamle thogdok thokpham singda Forest Department gi kangbu singna sangshindunat thijenbagi thabak chathakre. Chingmairong mamang Kabui Khulda leiba Takhelambam Renudar gi mayumda siduna layumba nganu sing adu yangsiladuna Forest Divisional Officer R.K. Amarjitna
hojik chatharam liba thong asi tongan ba sa makhal singna chathabani haibadi khangba ngamle masimangna miyam da soklagani haibadi thajade masina maram oidana hanagi photo natraga video sing social media da thagatuna miyam bun lana lamjing biganu haike sigumba incidents thoiba mayam che seisda khoina trail tawjaraga information se collect tawraga khoisu kitang hoi sigi di khoi sangai brok da thokibdu ga pet common oibagi evidence khara dilai adursu tongan mafam da tongan ba evidence phangba aduna karigumba sa amatang na tawbani haibase city khoina different animal ne haibase city khoi almost confirm oi aduga sumaina phangjabase sije khoina mu wildlife institute of india aduga wildlife crime control bureau kolkata se heje thajaraga khoina hojik pause lojana bo hona jai aduga ngasi wildlife institute of india daisu khoigi scientist ani khak lakpirani aduga further investigation gi process thajari aita khoigi keno se social media da ko hanagi video ju oiba natraga photo ji hanagi oiba thainagi hujiki situation ji kitang mari lein halakanda false propaganda gi mongda ama sando ebako masi tobiganu aduga mayam ju panic oibiganu Nakalamaromda ngasi ayuk thongju kendra gi manung chanba ningombam thong kidnap panungda leibi mutum ina khunbi devi kowinupi amana yumda yokpa sa section sai hairiba sa adu uhui haibagi wafam lakpadagi Forest Minister T.S. Shyam Kumar mafam aduda laktuna tijinbagi thabak chathakre mafam aduda Minister Shyam Kumar haike hojik thokliba thodok asiga mari lenana miyamda mi paiba pokpa yaba mongda social media da khudam sangdam yaudana photo na chingba thagat piganu lana pau sandokpa singi mathakta ain yoiba thabak lokhalagani haike Atopa thodok amadana ngarang numidang nambol oinam awang lekai dasu nupi amana sa makhal adu urubadagi wantharakuna laikanakre tungda miyam haruktana sa adu phanaba thiba humbagi thabak chathaki sa adubu haktengnana urubadagi wanthaduna laikanakrabi nupi aduna mahakna thengnakiba thodok adugi matangda miyamda paudamkhe Saksu yale sakpur ekaja saksu yamba jida ina yemji chuka kena akiban choro habuna kan jida aji sumai yengeba sumai yengba jida nika macha amagi pibam dongna ni dongna di natana pibam amada lepeba ko nika macha pungkok chawa amadongna lepeba maje lepa jida ina o aji masije kiri da karina aje mana leng da gele bi aji leng dana khong ji jun cha ya da bani na si ga khara pulap ta ko na yenga lei bane baina na yenga ma je lepe ko amam ba jida lepe cha ina se to mi sanga iji lepe ko aji khong ji lek thok ri chin chele kai no kham dra bani na ja na ma ta da ko maram ta ke na ubu kan da na ma se kari saktam oina ui mana haige ka kai ta ge ko dai di ma je fuju pibon je masadu mana ti tawraga lepam badagi simana ta chung thorap ne ba na mangda mangida mangje chung thorap ko je magi amam badagi chung thorap ko je mana ko mi chung thorap ko je da mausa je jong pibon moin tawraga je lok ta ga ma chagi pibam je manung da khunung ji khuchi gi manung ta ga ko Ngarang numidang Manipur Zoological Garden da Forest Department ke official singna juda yokliva sa singi manakta nganu yen thamduna matau karamna sabage haiba khangdokna ba sangeng pangthoklagani haina Forest Minister Kamkumar Paumi singda phongdokhrabasu thabak oina pangthoklamdre ngasi ayuk Manipur Zoological Garden da sangsiluba aikhoi gi Paumi da jugi authority na phongdorpagi matung inadi ngarang phawbuda Forest Department gi maikaidagi official oiba wafam amata khangalakpa leitabag loinana changyeng chathakibasu leite haikhe paugi marakthana tenba bre amaga muglojare Lengsin Biraksi Pravia Emporium Iramdangi Iyongda Sajaba Ningthi Zaraba Fijo Singh Pigerani Wangkai Inafi Silk Half Amadi Full Sari Amasung Atay Makhal Mathel Kayagi Fajaraba Nupi Singi Oiba Fijo Singh Kongbigani Pravia Emporium, Singjamai Chingamathag near Jemon Gas Building. Breaking matungda mayambamu kana taram nokchari. Shell gi demand ga mari lenana lever ahum pikhre police na khongo live ge thabak chathari. Sivalaya Construction Private Limited koba Imphal Dimapur lambi paringe tendong yang dege
North AOC faupgi lambi black topping tawba thabak suriba company amagi in charge yauna meeoi ahum ngarang numidang pung 10:30 taba matamda Sakhangdaba khutlai achauba paiba meeoi tarukna Sengmai police station gi manung chanba Imphal West amadi Kangpokpi ani gi lonaba khairakpan kusongdagi kidnap toukhre hairi Sakhangdaba singna fakhraba sing adudi Sivalaya Construction Private Limited ke company in charge Haryana dagi Veer Singh chahi nifu apokpa Sadbir Singh Plan operator oiba UP dagi Ramji chahi kunmanga apokpa Kanhaya Lai amadi mining machine operator Dinesh Kumar Yadav chahi kuntra apokpa Rajadev Yadav kawi hairi thajaba yabo pawgi likhun amagi matung ina makoi ahum asi sel gi demand amaga mari lenena kukila halom group amana kidnap tawbani hairi thodok aduga mari lenena Sengmai police station na FIR number 63/11/2018 under section 365/34 IPC 25(1)C Act ki makhada case ama lakhot khibaga loinana Imphal West CDO amadi Sengmai police station gi apunba kanguna ngasi ayuk angamba dagi hogduna Sengmai police station gi manung chanba luang sanggol ipan chingkha amadi fileng gi mafong kaya da paksana thiba humgi thabak chathaba hokre singnariba khulkhul singda changduna police na check tawgi thabak leptana sathari police ki maikai dagi kidnapper singi khongul libagi thabak chatharabasu hojik phawbagi oinadi makoi gi langla langjil phangba ngamdri haire Manipur University Cultural Committee na sindana numit humni chumna satharakhiba kuntrani thoi suba Manipur University Inter College Youth Festival 2019 ngasi MU gi Centenary Hall da loishinkhre toramadu da saruk yakhiba MU gi Administrator General Singana mahiroi singna hona ba kanba amadi mathau da puning changna ba appeal tawbuga loinana hona ba yaudravadi kaidonung da mai pak pangam loi haike life each student has lot of ideas come to his mind that I want to become that, I want to become that. Whatever your aspirations are there, your thoughts are there, what you want to be, work hard. All those who have aim, who have ambition, if they work hard, they can achieve it. And if you work hard, definitely you will be successful. Nobody can come in the way and stop you. So, be determined and work hard. This festival will be over today, and I feel that at the end of the festival, all those participants who came, all those people who participated here can give us a feedback. What is the thing they like the best? What they want us to do in our future festivals. Manipur gi tongan ba college kun humdoi gi mahero singna sarok yakhiba festival adu loishinbagi thoramda Dean of Students Welfare CS Jasavanta Dean of School of Social Sciences Professor N Lokendra amadi hanagi VC H Nagbukumar sarok yakhi festival adu da MU gi PG gi team champion oiki competition singda makong mathang takraba singda manamathum sing yen thokhi. After this, we have the result of pukning. The second position goes to Laishram Bipin, and first position goes to Anand Nawoibon. All the team managers, owners, and last but not least. Sakhangdaba singna Churachandpur amadi Bisnupur district anigi lonava Kumbi police station konba Sagang village ke Khajing Khombi lokolda lau yaina bagidamak paiduna thamba lau sangam ahumgi phoboi mai tharamle mai chakraba phoboi sing adu laikai adu da leiba TH Khomlon koba mioi amagini ngasi ayuk lau yaiba chatluba matamda mai chaktuna leiramba thengnarakibani hairi Indian Army da thabak tawduna leibak asigidamak asobu tawdang laurakiba Lieutenant General NL Singh BSM ngasi thabak tagi pothakre sahi nipu Bharat ki lanmi oina thabak tawramlaba Lieutenant General NL Singh Manipur macha singi marakta ani suba Lieutenant General gi phampai ki bamisakni pawgi marakta na ten babre amaga muglokjari
life and style, a gateway to the elegance of Manipur. Coming soon, only on Tom TV. Break matungda mayam bamu kana taram na opchari makata pa pauda Kisorsan Wangkemsa Allies Kesibu beldagi thador ulaba matung masagi memdagi fizam setpa police commando ge kangbuna wari sanaru si haina pukhraga National Security Act NSA pansinduna jail da thamjin khiba thongbu yaning da phongdoktuna ngasi Kisorsan Wangkemsa ge imung manung amadi laikai miyamna kaisam thong moirang ning tholerak mapada wakat mifam sathakre wakat mifam maduda saruk yakivi Kisorsan gi loina vi Ranjitana mahaki mapure babu kari maram gi namak NSA panduna fajilebano haibadu leingak na miyam da khangan biyo haike ngasi akoina phamsei se nungai taba phongdok saba hai tare bel da thadok ro mi amabu karamba kari kadai de gino akoi karim ta khangdi NSA pale hairi base akoi si jamna hai ni condemn tause hai mafam rang khangdi kari e bel diji akoi ina sai court na kari seditious oidre haibagi thadok pa lai khrabane aduga amu hanna 24 hour bo phadri aduga NSA pale haibze kari ground no akoi karim ta khangze de akoi di normal common people oina leizamne akoi samam na ba dum leizari hosi Sangai Festival da saruk yanap gidamak hokhiba November 13 Manipur da lakhiba meeoi 19 na saba Bangladeshi Manipuri cultural team okpege thoram ama ngarang Patriotic Writers Forum Manipur amadi United Club Library na khusamna senduna oripok khairak selungba community hall da pangthokre okpege thoram aduda Manipuri Cultural Complex Bangladesh ke convener L Jayanta Supreme Court of Bangladesh ke senior advocate S Singha Republic of Bangladesh ke retired additional secretary railways L Sasikumar Singha amadi Patriotic Writers Forum ke office bearer singna president member oina saruk yakhe thoram adu ke saruk ama oina meeoi 19 na saba Bangladeshi Manipuri cultural team ke member singbo lengyan fi yanduna ikai khonu pasu utke thoram adu da Republic of Bangladesh ke retired additional secretary railways L Sasikumar Singha na hai Bangladesh ta leiriba Manipuri sing asi minority oibana matu sona lei adubu aikhoi gi nat amadi chanabi amata ngasi phawda kaugde malem gi myamna Bangladeshi maitai sing ge identity hanglakpadasu aikhoi Manipuri maitai ni haina chauthokna hai ipa ipu gi khoiri takhiba lamdam asida lakpada kanglaicha myamna taramna opiba simak thamoida apenba phawi lamdam asida leiriba ichil inausina lamdam tanma laikhraba Bangladeshi maitai singbu minungsiga loinana taramna opibada apenba phongdokhe Manipur da akoi lakchaba se some sort of homecoming ai nijagi ai lanagi jumda halapagum kanjai akoi na ada leiba sidi ekta hostile situation leida atmosphere and surroundings kano akoi gi mitai na taba Bangali marakta Bangali Hindu Musalman marakta leibanina akoi sab samoy ekta adverse situation leida da Manipur da lakpa sidi onekta akoi nijagi jumda lakpa oina feeling do leije District Administration Chandel na sinduna ngarang border town morige kondong lairembi harau bungda District Administration Chandel na Beti Basau Beti Parau haiba thimda joint sensitization program ama pangthokre Prime Minister Narendra Modi gi makhada nupi masa sing masa fansi makoida hakpi si nupi masa sing kansi haiba pandamda chathakiba thoramadu da asa anganwadi worker amadi ANM sing yauna meeoi chahum lom saruk yakhe thoramadu da saruk yakhiba ADC More and Bangkimna ngasi lamdam masida manabu khunai ama semnaba honabada nupi singna asobu thodang kya laurukli haike Jadi portion dia naik bawa ada jadi bawa yang kita ambil jadi hampir di situ ada solusi naik bawa jadi apa lagi di bunda bawa kita hal tadi satu dulu harus kita baca more special focus untuk kita Manipur ge Consumer Affairs Food and Public Distribution amasung Revenue Minister Karam Siam gi senthang makhada Ukhrul District ke Puari ga sagona duna laklaba Kangphui Village ta saba ka ani leba Public Utility Toilet ngarang Minister gi representative singna khul gi lusingba singa loina na sangakhre Hojik ngasi nungthil da phongkhiba Manipuri pause singa moriba paw amuk khangminasi
Kangla Pau, Trauma Suba Finance Commission da State Sarkana Project Kumunga ki memorandum pirakle Karmachari Singi Tare Supe Kananaba Yauri NK Singha Citizen MMN Bin Nisingani Tratuk ki mayokta M Sunda protest toukhre Sen Thumgi Pibam Pagathanaba Commission da Takshinkhre N Biren Sakhangda Khawr Thamba Phawai Mai Tharamle Kanglei Paki Maira Social media da sa uchek chaba sani haiduna lana thagatlaga miyam da keleba sing dandi pigani Shyam Kumar Trauma Suba Finance Commission na state ki leingak ta angamba mateng piragani NK Singha Sakhangdaba khutlai paiba singna sinmi ahum kidnap toukhre operation chathakre ngasi suba pham kaya da nganu yen kaya halamle Sakhangdaba singna sagang lokonda phawai mai thadma manghalamle Paujel Trauma Suba Finance Commission na tare suba pe pinaba khanaba da yauri NK nongwai paiba mi ani lakla ki hellamle singmi ahum pikhre operation chathari yen nganu chathopgi pau lepalitana tarakli lau sangam ahum gi phawai mai tharamle maitai phurup asi lengna leiri kaugumsi Aroibada maroiba pawm kana phangbigani Manipur Sangai Festival English ngani taranipan pukning huningai oiraba makhal mathelgi thouram parengga loinana loishinkhre Taramanga suba Finance Commissioner State asigi leingak ta angamba mateng piragani haina Commission asigi Chairman NK Singhana thajaba pikhre Amade Sakhangdaba khutlai paiba singna selgi demand da meeoi ahum kidnap toukhre ngasi goina di matang sida Manipuri Pauloi jare Times of Manipur News yang biri bapung namak tagi kani atang jare pina birasi